Lanjellaktuna relief camp ta Leiriba IDP Ningol sing Chakoukhre chahi ani hena chatharakliba lana sina maramoiraga kuki khulai paiba singna mayimakai mai thadok pikhibadagi Lanjellaktuna hauzik Thobal district ki Wangjing Kodompokpi sports complex ta hangliba relief camp ta Leiriba IDP ima ibel IHL singbu chakaubagi tharamama ngasi Wangjing bazar Devi Mandop ta pangthokre Wangjing tentha AC gi MLA Paunam Brozen gi mityeng makhada Wangjing Tentha Kendra Development Committee amadi Wangjing apunba maira paibilup na sinduna pangthokiba Ningol Chakaubagi thoramaduda DC Thobal Hanakamai IAS Wangjing Tentha Kendra Development Committee gi advisors oiriba retired ARCS KH Maniton Singh L Brazesor Wangjing apunba maira paibilup ki secretary L Santi Devi Wangjing Tentha Kendra Development Committee gi general secretary O Sunil Kumar Wangjing Tentha Mandal gi secretary TH Brazekishore P Prem Kumar Wangjing Tentha AC gi MLA gi PRO S Jayadeba amadi IDP gi mihut sing yauna tongan ba miyoi kayana athoiba mitung sing oikhi Thauram gi sarukama oina Wangjing Kodompokpi Sports Complex ki relief camp ta Leiriba IHL singna pot puduna chakau balakpa mabung maupa singna achamba kudol sing tamduna harau na punna chak chaminabana mapungoiba thauram oikhi